Mars hairiba planet asi akoina red planet hainasu kawi maramdi magi laimaida leiriba leibak nongjaw amadi uful asi iron oxide hairiba angangba machu oiba posak asina sabagini Mars hairiba ming asi Roman laibaki god of war haibdi langi lai hairiba lai asi maming lawduna thonbani planet asigi akoibida thani na koiduna lei mamingna Deimos amadi Phobos haina kawi maming ani asi Roman god of war gi sagol garibu singduna satliba sagol ani adugi maming lawduna thonbani Mars asi Eikhoigi numit or sandagi mari suba planet ni numit amadi Mars ki marakta leiriba arapa asi 141 million mile ni or 227,936,637 kilometer ni Eikhoigi Prithvi Earth gi Mars da chatke hairabadi 300 days chaurakna tha nipan ga numit kharani changani haibani planet asi Eikhoigi planet Earth gi hena pi amadi magi diameter asi 4217 miles ni marmasina Eikhoigi solar system da second smallest planet oiribani Mars ki nomagi pung asi 24 hours and 37 minutes ni amadi magi chahi amagi numit masing asi 687 days ni Earth ki chahi amagi numit ki masing na 365 days ni hangbayai majudi karigi damak Mars na numit ki masing helibano numit ki lap asi Mars na Earth gi heli marmasina Mars na numit ki akoibada mapung phaba khongchat ama chatliba lambi orbit asi Earth ki orbit gi sangba hen begini planet asigi atmosphere or nusit ki kuyom asi yamna pai 95.9 carbon dioxide ki saruk oi amadi 2.7% amadi nitrogen ki saruk oi nusit ki kuyom asi aduki mitik pab oibana nungsa gi maisa asi fajin mangam de marmasina winter the temperature -100 degree celsius oi aduga summer kalendana -20 degree celsius oi Mars ki gravity or chikshin bagi sakti asi yamna nem akoi Earth gi 37% hanthai marmasina aikoina Mars ki laimaida songkhatpa asi Earth ki laimaidi songkhatpaga saruk ahum hena ngamgani Mars ki laimai asida akanba achoba nungjaw kaya ama lei magi awang thangba saruk ki laimai asi apakpa leite manaba plains kaya ama lei amadi makha thangba laimai asida chawrba ching kaya ama chawrba kongkut tengko chana kutlaba mafam kaya ama leiba thengnei planet iski laimai da masing yamlaba canals iram khong leite manaba laimai canyon angamba chok lokchap turel gi chenpham lambi kaya ama leiba thengni hairiba phibam ormong sing asi thaina chahi billions ki mamangda planet asida ising leirmi haibagi khudam singni planet asigi laimai da leptana thamaram sathiraba tamthiraba dust storm kaya ama thui hairiba thaudu asina Mars ki laimai bu leptana honghallibani planet asida Eikhoigi solar system asigi khwaidagi wangwa khwaidagi sangba maigi ching Olympus Mons haiba dormant volcano osile magi awangba asi 16 miles ni amadi asangmana 600 kilometers ni Eikhoigi Prithvi gi Mount Everest gi saruk ohum hena haiba maigi ching asina wangi Mars ki laimaida craters or kungkuchana kutlaba mafung kaya ama lei masigi marakta khwaidagi chawba craters asi Borealis basin haina kawi hairiba craters asina planet asigi laimaigi 40% saruk oiribani Eikhoigi solar system asida Mars da khwaidagi chawba canyon lei canyon haibadi chingchep anigi marakta leiba akutpa turel gumba masibu Valles Marineris haina kawi magi arubana 4 miles ni aduga asangmana thousands of miles Eikhoigi Earth gumna Mars ki su North Pole amadi South Pole lei Mars ki polar ice cap adu famjilaba carbon dioxide ki kuyomna kupsinduna lei planet asi Eikhoigi Earth ka naknarambana aikoina miyoibana planet asida chatuna export tawbada khudong chaba ama oi amadi chatnabusu kana honari aikoina Mars ki laimaida magi laimai bu yengthoknaba samples kaya ama khumjinaba scientific data ama kaya ama lokhatnaba Earth ki scientists singna study tawnaba Mars rovers or robot kaya ama Mars ki laimaida tharibani robots khargi maming pallabada Viking 1 Viking 2 Mars 2 Mars 3 Spirit Phoenix Pathfinder Curiosity amadi Opportunity hairiba sing asini hauji oina Mars da ahingba jiba leirambagi evidence khudam phangde adubu ahingba jiba leinabagi best condition sing adu planet sita lei scientists singna Mars ki laimaida makhada
ꯂꯩꯃꯥꯏꯒꯤ ꯃꯈꯥꯗ ꯑꯍꯤꯡꯕ ꯊꯋꯥꯏ ꯄꯥꯟꯕ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯩ, ꯃꯔꯝꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯔꯁꯀꯤ ꯂꯩꯃꯥꯏꯒꯤ ꯃꯈꯥꯗ ꯏꯁꯤꯡꯒꯤ ꯑꯥꯏꯁ, ꯋꯥꯇꯔ ꯑꯥꯏꯁ ꯂꯩꯔꯝꯕꯒꯤ ꯊꯦꯡꯅꯈꯤ꯫